Mumbai da nupi ama molest tawbaga loinana tathi tawina tawkiba amadi SDPO Nehemia Chodang leikidabagi matangda FIR ama launch tawre haina home gi thabak su puriba Deputy Chief Minister ga khangam na house da thamkhre Thangal kaithel amadi pauna kaithel gi lambi da gari khambagi athingba leiriba sti karamba matamda hangdokadabage haiba chapchaba khangdri haina Transport Minister Ratan Kumar na haikre amadi Manipur Sarkar ga Memorandum of Understanding sign tawna duna leiriba URF Chingkhai Nganba Group ki designated camp ta sakhangdaba singna attack tawramle Meeting tabiri besting butaram nokcheri pau sandokna pizari Mumbai da nupi ama molest tawbaga loinana tathi tawina tawkiba amadi SDPO Nehemia Chodang leikidabagi matangda FIR ama launch tawre haina home gi thabak su puriba Deputy Chief Minister ga khangam na house da thamkhre Deputy Chief Minister ga khangam na ngasi assembly gi 0 hour matamda wafamasti gi matangda mahangna makha tana phungdokhibada chahi kuntaru rom surabi Manipuri nupi ama Mumbai gi Santa Cruz hairiba mafamasti gi lambi da sakhangdaba miyoy amana molest tawbata natana tathi tawina tawkiba thodok adugi matangda chenari ba miyoy sing fanana ba FIR ama launch tawre Manipur ki DGP na hiramasiga mari leinana Mumbai ki Police Commissioner ga wari shanare haiki mahangna makha tana haikibada Tamenglong District ki Tausem Subdivision ki SDPO Nehemia Chodang bu halambagi matangda sumara leiba miyoy sing fanana bathabak lokhatle haiki Pauna kaithel amadi thangal kaithel gi lambi gi saruk singda gari park tawba yadabagi athingba leiriba sti karamba matamda lokthokadagi haiba chapchaba wafam leitri haina Transport Minister Dr. Ratan Kumar nangasi house da thamkhre MLA RK imona hanglakpa wahangi pakhumda mahangna makha na haikibada sarkar asina hojik Johnston School gi State Museum ta khiba kha thangba saruk Polo Ground maning Nagamapal paring wahengbam lekai Naganala mathakna chingba asida gari khampham oinari haiki MLA KS Joy Kishan hanglakiba wahangi pakhumda Education Minister M Okendrona Education East ki makhada English singa tara manga fawba thabak tawram laba matungda thabak tagi potha khraba employee chamari ga kunthra gi manungda chahum kunthra taret ki termination order pikhre wat hauri basing asigi shu termination order pinana ba sarkar na tharang tawragani haiki MLA Ibom Chana State PWD gi makhada English singa ani ga tarukta tongan wa thabak ahum shu khibagi apun ba sinpham lak kun manga listing yang khaini thoirong gi senpam hojik fawba pithok tana leibadagi first class contractor ama masa matom ta sizaragani haina aiba cherol MLA masa da pishilakle billasti pithok trabadi contractor masa sikhiba tarabadi madugi daita works minister na pubiu haiki works minister Dr. Ratan Kumar na madugi daita mahak na pubang ngamlo state ki sen thungi phibam phattabana senpam madu pithok pangam khiroi haiki Manipur Sarkar ga Memorandum of Understanding sign tawna duna leiriba URF Chingkhai Nganba Group ki lamlai da leiba temporary designated camp ta ngarang numidang pung 13 rom taba matamda sakhangdaba afaba makhagi khulai paiba mioi manga tarukna nongmai amadi bomb season aduna attack tawramle thodok aduda mi aso apandi yaukhide URF ki campus manung da Chinese hand grenade ama kapthokhraba nongmai tokning amadi maru yaudaba magazine ama mafam adudagi police na lokhatkhi thodok asiga mari leinana URF ki liaison officer ngangom kenanna English ngani ga tara mari dagi pamdaba thodok amadagi loitang khunau da leiba spinning mill dagi thoraktuna mafam asida sarkar ga yanaduna leirakibani URF ki chairman Lalhaiba police na fadringai mamangda Chingkhai Nganba group ta ki halakpa leiki ngarangi thodok adu kanana kari marangi damak chathakibano asengba adu khanganbiu mafam asida leiriba kadar sing asi sarkar na piba stipend khara adutana hingnana bu honaribani makhoina kanagumba lanai mioi amatada sen gi demand tawkiba madi aki akhang tawkiba thodok amata leikidri hojik leiriba kem asi secure oidaba maramna makhoi gi permanent kem oina sagatliba Bisnupur district ki chothe khulda athubada hongjinna ba mari leina ba sarkar gi mioi singa senbiu haiki riba thodok se koi pura samon no phawi adu kana no masi phajana sengdokpiru koi suspension of operation da shanti gi lambi da labani na pongom se na shanti gi ji de koi lepse na license PBU haidana thaki oi license ti DC yong na madu process hore home department PB gani har ga je phau PB de na koi si mana shanti gi wafam du puthoga koi thanda sije gra jeno na thandok piri bra hai wa khan akoi gi permanent designated camp tu under construction da leisa madu sabal or ga koi chalu har ga de koi madu chachana ba sem sarai leise
ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯑꯣꯏꯅꯕ ꯃꯔꯝ ꯈꯔꯁꯨ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ ꯑꯩꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯟꯅ इलेक्ट्रिसिटी डिपार्टमेंट हाइरंबदगी मणिपुर सरकार ने लौखिबा वारेकी मतुंग इना डिपार्टमेंट अस्ति MSPCL अमदी MSPDCL हाइना कंपनी ओंदुना थबक थौरम क्या पाइखलकपा अमदी प्रीपेड की खुथांगदा पाक सन्ना मई पीबगी थबक तथरकपदगी मियामना मई सिजिनबगी मवोंग मतौदसु चाउना अहोंगबा लाकले हाना दरकार लेतना रेफ्रिजरेटर इलेक्ट्रिक फैन गीजर थादुना थंबा अमदी दरकार ओइदबदा मई क्या थांदोक्तुना थमलंबा दु हौजिक्ति प्रजासिंगना दरकार ओइबा मतम खक्तदा मई सिजनबगी हैनबी अमा लेरकली टेलीविजन येंबगी मतम फाउबा अककनबा मतमदा येंगनरे अमरुमदा प्रीपेड मीटर की खुथांगदा मई सिजनबा सिना का हेना पैसा तिंगनी हाइना खनबा यावबदगी नुमिदांगी मतमदा लेकाई लेकाई की लेरकसिंगदा थानरंबा मई थानाखिद्रे मसीदा नत्तना मसा मसागी शुमांग मांगोल अमदी युम मनुंगदा फाउबा मई हाना थानरंबा चांगदगी यामना हंथरे फिल्म फोरम के हाना जनरल सेक्रेटरी ओइरंबा लमफेल सना कैथेलदगी मयांग लमम रघुमनी मियामना इपु हाइरगा खंगनाबा मियोय अस्ति सखंगदबा सिंगना मयुमदगी फाखरगा तमथीना फुरबा मतुंगदा इरोय शेमबगी चिंगथक्ता हुंदोकलमले महाक अरुबा फिबमदा हौजिक पैलेस कंपाउंड लेबा एडवांस हॉस्पिटल दा लाइकनरी थौदोक अस्तिगी मतंगदा फंगबा पाउगी मतुंग इना महाक ngarang अहिंग नोंयाय मतुंग पुंग अमा मखाइरोम ताबा मतमदा कार अमदा लाकपा सखंगदबा खुलाई पाइबा मियोय मंगारोमना मयुमदगी फारगा पुखिबनी ngasi ayuk iroi shembada sing chanba chatpa mioi kharana thengnarakpadagi imung manungda pau piraba matungda hospital da laikanakhibani mahaki masagi mafam kyada athauba posak amana lenkibagi mami tarami oi thangba khut thudeklambaga loinana makhonggi phibam su sathina sokle hospital da laikanariba ipugi phibam film gi lamda thabak tawriba mioi kyana laktuna yenglabaga loinana nungaitaba phongdokre forum gi chairman surjakantana haikibada thaudogasi kanana karigidamakta tawrambanu haibadu athuba matamda sengdokpiu thawong asi pende haiki kari maram gi tawribano maral panam leiba mi ama orabasu hana warning bifam thoi natraga masi government gi side gi orasu lalob gi side gi orasu masu mali se che yamna masi sanga na sakadab lisen haningi maram di ipu ai masi akhoi gi irakta tindana film producer ama director ama oina yamna samda hingjaba punchi amani masite sida kulai paiba singna आइबदी नारुल ओइबी आइ गवर्नमेंट की इंटेलिजेंस ओइबी आइ सुब खुफुसे कई मरम गिनो मसे याम थुना लेबक मिया ममांगदा सेंदुक पिगदबरी नत्रगदी याम चाव इहौ लाकपय आइ पनबयाय तोंगान तोंगान बा खुलाई पाइबा लुप अनिना सेन की डिमांड तौरी हाइबा वाफमबु यानिंगदबा फोंदोक्तुना फिल्म फोरम मणिपुरना हौजिक फिल्म उतपा यावना फिल्म की थबक थौरम सिंगलेपतना लेरिबनी मयाई लंबीदा तिंगलिबा ISTV फाइबर केबल मफम होंदोक होंजिन तौबदगी नुमित खरनी ISTV प्रोग्राम येंगलिबसिंगदा येंगहनबा ngamkhidabagidamag South Manipur Cable Operator Network मयाई लंबीना नुंगाइतबा फोंदोरकली जॉनस्टोन स्कूल की मायोक नबा अमसुंग इम्फाल म्युनिसिपल काउंसिल की मायोक नबा कंगला मोड की परेंगदा पैसेंजर सर्विस तौरिबा टाटा मैजिक अमदी विंगर की पार्किंग असी DM कॉलेज की मायोक नबा नेशनल हाईवे नंबर 58 की लंबी की मनिंग अमसुंग केकुपाट का थंगनबा लंबी की माइकैदा होंदोकलगनी हाइना फेब्रुआरी की तांग कुंदा चीफ मिनिस्टर ओक्रम इबोबिना चेयर लौदुना पांगथोखिबा कैबिनेट मिफम अमना वारेप लौख्रबसु ngasi फाउबा थबक ओइना पांगथोकथ्री नेशनल हाईवे की सरुक अमसु ओइरिबा हाइरिबा मफमसी असिगी लंबी की ममांग थंगबा सरुकता मसिंग यामलबा टाटा मैजिक अमदी विंगर गाड़ी क्या ngasisu पाक तौदुना लेरी मसिना मरम ओइदुना मियामना लंबी चथुक चथिंदा चाउना खुदोंग सादबा मायोकना हले लुपा लाख क्या चंगना सेमलिबा कंगला मोड की फजबा असिसु मियामना उबु फंगद्रे मसिदा नतना कंगला मोड असिसु अमुक मोसिलकपा याबगी फिबमदा लेरी फेब्रुआरी की तांग कुंदा हाइरिबा मफम अनी असिदगी पार्किंग होंदोखिनबा कैबिनेट ना वारेप लौख्रबसु ngasi फाउबा थबक ओइना पांगथोक्तना लेबबु सरकार की थौ ngasi मियोय क्याना पेनद्रे अमरोमदा मफम अस्तिदा गाड़ी पार्क तौफम होंदोकपदा करीशु अकाइबा लेते अदुम ओइनमक तुंग कोइना चटनगदबा मफमदा ओइना सिनबियु हाइबा वाफम मफम अस्तिदा पार्किंग तौरिबा गाड़ी की एसोसिएशन दगी फोंदोरखिबा वाफम लेख्रबनी राजीव गांधी खेल अभियान की मखादा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स न सिंधुना चथरिबा नेशनल लेवल नॉर्थ ईस्ट गेम्स की ngasi अयुक सानखिबा नुपी की फुटबॉल मसानदा मणिपुर न अरुणाचल बु पांजिल तरुक शिनोदा नागालैंड न मेघालय बु पांजिल अहुम शिनोदा अमदी त्रिपुरा न सिक्किम बु पांजिल निपान सिनोदा माइथिबा पीखरे नुपा मचा की हॉकी मसानदा मणिपुर न आसाम बु 12 अनिदा माइथिबा पीखरे तोंगान तोंगान बा वेट कैटेगरी की बॉक्सिंग मसानदा KG
Nifu taruki nupa machada Arunachal na Sikkim, Manipur na Nagaland amadi Meghalaya na Tripura bu maithiba pikre. Category asigi nupi machagida Manipur na Arunachal Pradesh, Mizoram na Tripura, Nagaland na Sikkim bu maithiba piki. KG Nifu Nipan gi nupa machagida Manipur na Arunachal, Tripura na Assam, Sikkim na Nagaland maithiba piki. Category asima ki nupi gida Sikkim na Arunachal Pradesh amadi Manipur na Tripura bu maithiba piki. World Wildlife Day ga mari lainana poster campaign pangthoknabagi damak Sanjen Thongda leiba Forest Department ki Principal Chief Conservator of Forest N Prasad na campaign adu da saruk yagadaba sing asi lamthaki. Peoples for Animal Manipur na Forest Department ka khusam naduna Ukhrul Senapati amadi Tamenglong District ta poster campaign chathagadauri. Ngasi gi thorum adu ga mari lainana PN Prasad na Kaibulam Jawgi sangai asi chahi asigi Mars ki tang kun mapandagi masing thiba hauragani. Wildlife Day asi lamlam ki sauche singbu ngak sena na pangthokpani haiki. Process of documenting all the aspect of Kaibu Lamjau National Park in Shanghai so that by 2017 or 18 the UNESCO may declare it as a World Heritage Site. But few species which are in danger, that your Manipur goose quail is almost not seen. Mapithel Dam downstream affected peoples Infal East na Sinduna ngasi Palace compound da wakan mifam sathakre. Wakan mifam adu da saruk yakhibi JAC ki convener L Ibem sana sarkar na dam sabagi turel ising thingatuna thamkhibadagi senthok lambi leitabadagi macha masu ana ayek yaurakpada sel leitabadagi shiba yaure. Maramaduna hingnabagi lambi leitrabanina sarkar asina downstream da leiriba praja sing hinghange hairagana hingnabagi lambi piu haiki. Je hoji hingbada yamna ware. Hoji akoina hingliba je angang nubi semba khopa ngambagi akoida karimba leitre habni akoiji akoina hingnarami je jebika na akoigi nung leingoi adegi dam turen sidegi nga phadana thogla nga pharaga madagi pothok puthoeraga isa isu lai su thamalami no magi akoi chara tanarammi adubu hujikti masi dam jina ising je thingjangi badagi di nung leingoi pekpham leitre nga phaninga leitre pikliba isa jing dubu karai dano karino hoina pija dorije masai da akhoje hingbagi lambi je pibi da taraga de akhoju dam da chungthabra natraga miam jina laeraga kanano khunbu laipu ba laipuren mayama Manipur jinjigi laeraga akhoi da tariba mayam je kap tu na hapiraga jo akhoi yaduna laijaraga aduga kap ta taraga di hingan bi haraga di hingbagi masak pibi yus inya Mumbai da nupi ama moles taubaga loina tathi tawina tawkiba ma DSDPO Nehemia Chodang laikidabagi matang da FIR ama launch tawre haina home gi thabak su puriba Deputy Chief Minister ka khangam na house da thongkre. Hangal kaithal amadi pauna kaithal gi lambi da gari khamagi athingba leiriba si karamba matamda hangdokadabagi haiba chapchaba khangdri haina Transport Minister Ratan Kumar na haikre. Amadi Manipur Sarkar ka Memorandum of Understanding sign taunaduna leiriba URF Chingkhai Nganba Group ki designated camp ta sakhangdaba singna attack tawramle. Meeting tawiri bastingbu amuka na krimzari.